ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯝꯕꯤ ꯀꯧꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯉꯟꯅ ꯊꯨꯞꯈ꯭ꯔꯕꯗ ꯃꯥꯅ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯤꯅꯤ꯫ ꯃꯥꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯂꯝꯗꯥꯏꯒꯤ ꯄꯨꯡꯖꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯁꯤꯡ ꯃꯔꯥꯡ ꯑꯣꯏꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯑꯍꯜꯒꯤ ꯁꯛꯇꯝꯗ ꯂꯧꯗꯨꯅ ꯂꯥꯛꯂꯒ ꯃꯅꯥꯛꯇ ꯂꯦꯞꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯅ ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ ꯇꯅꯤꯛ "ꯃꯈꯣꯏ ꯄꯥꯕꯨꯡ" ꯃꯃꯥꯅ ꯃꯄꯥ ꯀꯧꯕ ꯇꯥꯔꯒ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯗꯨꯗꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯉꯛꯅ ꯀꯤꯕꯣꯏ ꯄꯥꯈꯠꯄꯣꯏ ꯇꯧꯗꯨꯅ ꯌꯦꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤꯒꯤ ꯃꯃꯤꯠꯇ ꯃꯁꯤꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯇꯞꯅ ꯈꯣꯝꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯣꯝꯕꯤ, ꯂꯥꯛꯎ ꯆꯠꯂꯁꯤ." "ꯂꯥꯛꯎꯅꯦ ꯅꯪꯕꯨ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯣꯝꯕꯤꯁꯨ ꯋꯥꯈꯜ ꯏꯇꯥ ꯇꯥꯗ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯆꯥꯁꯥ, ꯅꯄꯥꯅ ꯆꯠꯂꯁꯤ ꯍꯥꯏꯔꯦ." "ꯌꯥꯔꯣꯏꯌꯦ ꯏꯃꯥ, ꯑꯕꯣꯛ ꯑꯗꯨꯝꯅ ꯍꯥꯏꯅꯣ, ꯉꯝꯃꯣꯏ ꯍꯥꯏꯌꯣ." ꯍꯥꯏꯅ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯗꯨꯅꯗꯤ ꯁꯤꯍꯟꯅꯤꯡꯗꯕꯅꯤꯅ ꯈꯥꯝꯂꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯃꯣꯏꯅ ꯍꯥꯏꯕ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯇꯞꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯃꯈꯨꯠꯇꯨ ꯄꯗ꯭ꯔꯥꯛ ꯂꯥꯎꯅ ꯇꯥꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯇꯣꯝꯕꯤꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯌꯦꯡꯂꯨ ꯈꯨꯗꯤꯡꯗ ꯁꯅꯥ ꯑꯍꯤꯡꯕ ꯃꯥꯅ ꯐꯖꯔꯕ ꯂꯝꯗꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯉꯛꯅ "ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯥꯏꯗ ꯑꯣꯏꯔꯖꯥꯠꯅꯣ? ꯅꯠꯇꯦ, ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯂꯥꯏꯔꯩꯕꯥꯛ ꯍꯥꯏꯗꯨꯕꯨ ꯑꯣꯏꯔꯖꯥꯠꯂꯣ?" ꯍꯥꯏꯅ ꯉꯛꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯥꯏꯅ ꯃꯄꯨꯔꯣꯏꯕꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯐꯝꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯉꯛꯅ ꯃꯆꯤꯟꯗꯒꯤ "ꯅꯪꯕꯨ ꯃꯈꯣꯏ ꯄꯥꯕꯨꯡꯂꯣ?" ꯈꯣꯝꯕꯒꯤ ꯊꯋꯥꯏ ꯑꯗꯨꯅ "ꯅꯪ ꯇꯣꯝꯕꯤ?" ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎꯅ ꯃꯉꯛꯀꯗꯨ ꯅꯣꯝꯂꯒ "ꯑꯧ ꯃꯥꯅꯤ, ꯑꯩ ꯇꯣꯝꯕꯤꯅꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪꯗꯤ ꯂꯥꯏꯔꯝꯂꯦꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯤ ꯖꯥꯠꯅꯤꯅꯦ." "ꯏꯆꯦ, ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯗꯧꯔꯁꯤꯗꯤ, ꯉꯥꯏꯈꯣ." ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯗꯨ ꯅꯥꯀꯜꯗꯒꯤ ꯍꯦꯂꯥꯡ ꯊꯥꯡꯕꯤ ꯊꯋꯥꯏ ꯈꯔꯅ ꯀꯧꯔꯛꯄꯅ ꯍꯥꯟꯅ ꯍꯟꯈ꯭ꯔꯦ꯫ ꯂꯩꯅꯝꯕꯤꯅ "ꯍꯣ ꯇꯥꯈꯣꯝꯕ, ꯇꯥꯈꯣꯝꯕ!" "ꯀꯩꯗꯧꯔꯦ ꯂꯩꯅꯝꯕꯤ?" "ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯑꯣ, ꯇꯥꯈꯣꯝꯕ ꯅꯠꯇꯅ ꯀꯅꯥꯃꯠꯇꯅ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯂꯩꯔꯦꯕ." "ꯑꯣ ꯍꯣꯏ, ꯇꯣꯝꯕꯤ, ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ." ꯍꯥꯏꯅ ꯈꯣꯝꯕꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯈꯣꯏ ꯈꯔ ꯂꯦꯞꯂꯤꯕ ꯑꯁꯣꯝꯗ ꯇꯍꯥ ꯆꯦꯟꯆꯠ ꯇꯧꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯇꯣꯝꯕꯤꯁꯨ ꯀꯂꯛ ꯈꯝꯕꯟꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯐꯤꯕꯝꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯊꯔꯨꯕꯗ ꯃꯥꯗꯤ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯇꯛꯁꯤ ꯁꯣꯟꯖꯅ "ꯃꯥꯅ ꯃꯁꯤꯗ ꯉꯟꯇꯥꯅ ꯁꯤꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯌꯥꯝ ꯑꯁꯤꯒ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯍꯦꯂꯥꯡ ꯊꯥꯡꯗꯅ ꯂꯩꯔꯤꯕ, ꯑꯗꯨꯒ ꯑꯩꯅ ꯃꯁꯤꯗꯩꯁꯤꯗ ꯏꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯃꯤ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯅ ꯀꯪꯂꯥ ꯀꯨꯔꯨ ꯀꯥꯕ ꯃꯈꯩ ꯁꯨꯕ ꯅꯣꯝꯕꯗ ꯑꯍꯜꯁꯨ ꯊꯣꯏꯅ ꯑꯣꯏꯁꯤꯟꯈꯤꯕ, ꯁꯛ ꯀꯨꯆꯨ ꯊꯣꯛꯇꯕ ꯎꯟꯁꯥꯁꯨ ꯂꯣꯏꯅ ꯈꯨꯁꯤꯜꯂꯦꯕ, ꯑꯁꯤꯗ ꯄꯥꯝꯗ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤꯕ ꯃꯁꯤ." ꯍꯥꯏꯅ ꯃꯇꯣꯝꯗ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯨꯔꯣꯏꯕꯗꯣ ꯑꯃꯨꯛ ꯂꯥꯛꯂꯒ ꯏꯇꯞ ꯇꯞꯅ "ꯀꯅꯥꯅ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯒꯦꯅꯦ?" ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄ ꯈꯪꯍꯧꯗ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯂꯒ ꯂꯩꯔꯤꯉꯩꯗ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯪꯖꯤꯜꯂꯛꯄ ꯑꯗꯨꯗ ꯏꯈꯪ ꯈꯪꯅ "ꯀꯅꯥꯅꯁꯨ ꯍꯥꯏꯗꯦꯅ, ꯂꯥꯛꯎ ꯑꯗꯨꯗꯤ ꯆꯪꯂꯁꯤ." "ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯤꯕꯣ?" "ꯑꯇꯩꯗ ꯅꯠꯇꯦꯗ, ꯅꯪꯒꯤ ꯂꯩꯐꯝꯗꯅꯤ. ꯄꯥꯈꯠꯄ꯭ꯔꯅꯦ?" "ꯄꯥꯈꯠꯇꯦꯗ." ꯃꯆꯤꯟꯗ ꯑꯗꯨꯝꯅ ꯇꯦꯟꯅ ꯈꯨꯝꯂꯕꯁꯨ ꯋꯥꯈꯜꯗꯗꯤ ꯑꯣꯏꯅꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯀꯩꯗꯧ ꯄꯥꯈꯠꯇꯣꯔꯤꯒꯦ? ꯑꯁꯨꯛ ꯊꯤꯕꯤ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯀꯔꯤ ꯇꯧꯅꯤꯗꯅ?" ꯃꯥꯅ ꯈꯜꯂꯤꯕꯗꯨ ꯈꯣꯝꯕꯅ ꯏꯂꯥꯏ ꯂꯥꯏꯅ ꯃꯥꯏꯊꯣꯡꯗ ꯈꯪꯂꯕꯁꯨ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯏꯇꯞ ꯇꯞꯅ "ꯀꯩꯁꯨ ꯄꯥꯈꯠꯂꯨꯅꯨ. ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯩꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯀꯅꯥ ꯑꯃꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯅꯗꯕꯅꯤ.
ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯋꯥ ꯂꯥꯡ ꯑꯃꯇ ꯉꯥꯡꯗ꯭ꯔꯤꯁꯤꯕꯣ ꯊꯥꯏꯅꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯥꯏꯅꯦ ꯑꯩꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯋꯥꯗꯅ ꯋꯥ ꯉꯥꯡꯕꯒ ꯇꯜꯂꯕ꯭ꯔꯣ ꯈꯣꯝꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯆꯤꯜꯁꯤꯗ ꯑꯍꯜ ꯑꯣꯏꯕ ꯍꯥꯏꯔꯤꯁꯦ ꯑꯩꯕꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯄꯥꯝꯗꯦ ꯍꯥꯏꯔꯤꯅꯦꯕ ꯑꯩꯅ ꯈꯪꯂꯝꯃꯣꯏ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ ꯑꯩꯁꯨ ꯈꯪꯖꯩ ꯑꯁꯤꯗꯕꯨ ꯀꯃꯥꯏꯅ ꯋꯥ ꯉꯥꯡꯕ ꯀꯥꯏꯅ ꯃꯥꯅ ꯑꯗꯨꯝꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯑꯁꯣꯝꯗ ꯈꯣꯝꯕꯅꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯒ ꯂꯩꯔꯕꯅꯤꯅ ꯃꯥꯅ ꯑꯍꯜ ꯑꯣꯏꯁꯤꯟꯕꯁꯤꯗ ꯑꯩꯉꯣꯟꯗ ꯍꯩꯅꯗꯕ ꯄꯣꯛꯂꯤꯕ ꯃꯥꯜꯂꯤꯅꯦ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯒ ꯍꯩꯅꯗꯕ ꯑꯁꯦ ꯀꯣꯛꯍꯟꯗꯕ ꯌꯥꯗꯦ ꯑꯁꯤ ꯈꯟꯅ ꯈꯣꯝꯕꯗꯣ ꯑꯃꯨꯛ ꯇꯞꯅ ꯇꯣꯝꯕꯤ ꯈꯣꯝꯕꯅ ꯅꯍꯥ ꯏꯋꯣꯏ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ ꯀꯔꯤ ꯅꯃꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯃꯤꯡ ꯀꯧꯔꯛꯇꯅ ꯀꯩꯅꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯅꯪꯉꯣꯟꯗꯕꯨ ꯃꯤꯡ ꯀꯧꯗ꯭ꯔꯗꯤ ꯀꯔꯤ ꯀꯧ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯊꯥꯏꯅꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯅꯪꯅ ꯅꯍꯥ ꯑꯩꯅ ꯍꯅꯨꯕꯤ ꯃꯤꯅꯅꯦ ꯅꯪꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯕ ꯇꯥꯔꯒ ꯀꯔꯤꯅꯣꯕ ꯈꯟꯅꯗꯣꯏꯁꯦ ꯀꯩꯁꯨ ꯈꯜꯂꯨꯏꯁꯦ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯅꯍꯥ ꯑꯣꯏꯅ ꯁꯤꯕ ꯑꯍꯜ ꯑꯣꯏꯅ ꯁꯤꯕ ꯃꯤꯗ ꯑꯗꯨꯝ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯅꯕꯗ ꯀꯩꯁꯨ ꯍꯥꯏꯅꯗꯦ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯒ ꯁꯤꯕ ꯃꯤꯅ ꯅꯍꯥ ꯑꯣꯏꯅ ꯁꯤꯕ ꯃꯤꯗ ꯃꯥꯃꯇꯥꯗ ꯈꯨꯔꯥ ꯍꯥꯏꯅ ꯀꯧꯅꯕꯗ ꯀꯩꯁꯨ ꯈꯟꯅꯗꯦ ꯑꯗꯨꯕꯨ ꯕꯦꯚꯥꯔ ꯑꯗꯨꯃꯗꯤ ꯍꯨꯟꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯀꯥꯎꯒꯅꯨ ꯃꯈꯣꯏ ꯅꯨꯄꯥ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯣ ꯍꯣꯏꯅꯦ ꯑꯩꯅꯕꯨ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯗꯧꯔꯤꯒꯦ ꯑꯗꯣ ꯅꯪꯕꯨ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯀꯔꯝ ꯍꯥꯏꯔꯒ ꯋꯥꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯊꯋꯥꯏ ꯅꯨꯄꯥ ꯑꯃꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯁꯥꯃꯨꯅ ꯈꯣꯝꯕꯥ ꯃꯥꯗꯤ ꯀꯅꯥꯅꯣ ꯇꯥ ꯁꯥꯃꯣ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ ꯀꯔꯤ ꯍꯥꯏꯕ ꯍꯅꯨꯕꯤ ꯑꯗꯨꯕꯣ ꯑꯍꯣꯏ ꯇꯥ ꯁꯥꯃꯣ ꯉꯁꯤꯗ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯨꯡꯂꯕꯅꯤ ꯑꯣ ꯑꯩ ꯈꯪꯅ ꯇꯧꯕꯅꯤ ꯀꯥꯏꯗꯦꯗ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ ꯑꯗꯨꯕꯨ ꯇꯣꯝꯕꯤꯗꯨ ꯁꯥꯃꯨꯅ ꯃꯉꯣꯟꯗ ꯊꯥꯖꯗꯕ ꯑꯃꯗ ꯀꯤꯔꯨꯞ ꯇꯧꯅ ꯌꯦꯡꯂꯤꯕꯗꯨ ꯎꯔꯒ ꯃꯁꯥꯗꯣ ꯍꯩꯅꯗꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯗꯤ ꯀꯩꯁꯨ ꯈꯟꯅꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯑꯎꯕꯁꯤꯡꯅꯗꯤ ꯊꯥꯖꯗꯕ ꯉꯛꯄ ꯀꯌꯥꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤꯕ ꯑꯁꯤꯕꯨ ꯑꯩꯅ ꯈꯪꯂꯣꯏꯗꯕꯗꯧꯅ ꯑꯗꯨꯒ ꯃꯁꯤꯗ ꯃꯤꯡꯒꯧꯗꯤ ꯍꯥꯟꯅꯒꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯒꯤ ꯃꯤꯡꯒꯧꯗꯤ ꯍꯣꯡꯗꯕ ꯃꯥꯜꯂꯤꯅꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯌꯦꯡꯕꯁꯦ ꯍꯩꯅꯗꯦ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯃꯃꯥꯅꯦ ꯍꯥꯏꯅ ꯈꯨꯝꯍꯟꯗꯕ ꯌꯥꯗꯦ ꯑꯗꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯕꯅ ꯃꯄꯨꯔꯣꯏꯕꯒ ꯁꯥꯃꯨꯒ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯆꯠꯄ ꯍꯧꯔꯕ ꯐꯥꯎꯕꯗ ꯆꯞ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯈꯣꯝꯕꯁꯨ ꯉꯛꯂꯞꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯀꯩꯗꯧꯔꯦ ꯆꯠꯄ ꯂꯦꯞꯂꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯗꯨ ꯈꯣꯝꯕꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯈꯔ ꯆꯠꯄ ꯍꯧꯔꯕ ꯇꯨꯡꯗ ꯇꯣꯝꯕꯤꯅ ꯇꯞꯅ ꯑꯩ ꯋꯥ ꯍꯥꯏꯅꯤꯡꯕ꯭ꯔꯣ ꯑꯗꯨꯗꯤ ꯀꯣꯏꯗꯅ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯥꯏꯅ ꯇꯧꯗꯅ ꯂꯩꯔꯤꯅꯣ ꯁꯨꯝ ꯐꯔꯦ ꯍꯥꯏꯔꯒꯦ ꯅꯪꯅ ꯑꯩꯁꯦ ꯃꯌꯥꯝꯗ ꯅꯪꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯅꯨ ꯀꯩꯒꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯩꯅꯗꯅ ꯌꯦꯡꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯔꯅꯨ ꯑꯗꯨꯗꯤ ꯀꯅꯥꯅꯦ ꯍꯥꯏꯗꯣꯏꯕ ꯅꯪꯒꯤ ꯅꯃꯥꯅꯦ ꯍꯥꯏꯌꯣ ꯏꯁ ꯑꯗꯨꯃꯛꯇꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯦ ꯍꯥꯏꯒꯗꯕꯅꯤ ꯍꯣꯏ ꯂꯥꯛꯑꯣ ꯑꯥꯗꯒꯤ ꯌꯨꯝꯁꯦ ꯑꯁꯤꯅ ꯅꯪꯒꯤ ꯂꯩꯐꯝꯅꯤ ꯀꯩꯅꯣ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯤꯛꯇꯛ ꯇꯧꯔꯒ ꯃꯒꯨꯟ ꯂꯩꯈ꯭ꯔꯦꯗ ꯑꯗꯣ ꯑꯁꯤꯗꯕꯨ ꯏꯇꯣꯝꯇ ꯂꯩꯗꯧꯔꯤꯔꯣ ꯑꯁꯤꯗꯗꯤ ꯃꯤ ꯑꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦ ꯃꯇꯣꯝꯇ ꯂꯩꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯈꯣꯝꯕꯗꯨ ꯃꯇꯨ ꯏꯕꯦꯝꯃꯗꯨ ꯃꯇꯣꯝꯇ ꯂꯩꯕ ꯍꯩꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯣꯝꯕꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯁ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯅꯤꯗ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯂꯩꯔꯤꯉꯩꯗ ꯏꯁꯨ ꯏꯆꯥ ꯃꯌꯥꯝꯗꯨꯒ ꯄꯨꯟꯅ ꯏꯃꯨꯡ ꯑꯃꯗ ꯅꯝꯁꯤꯜꯂꯒ ꯂꯩꯕꯅ ꯑꯩꯁꯦ ꯏꯇꯣꯝꯇ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯕ ꯉꯝꯗ ꯀꯌꯥꯗ ꯋꯥꯅ ꯂꯩꯔꯛꯄꯅꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯇꯣꯝꯇ ꯏꯅꯤꯡꯇꯝꯅ ꯂꯩꯕ ꯐꯪꯗꯧꯔꯕꯀꯣ ꯑꯣꯟꯊꯣꯛꯅꯕ ꯅꯨꯡꯉꯥꯏꯖꯔꯅꯤ ꯈꯣꯝꯕ
ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯔꯥꯎꯖꯕꯗꯨ ꯎꯔꯒ ꯃꯆꯤꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯂꯥꯛꯎ ꯆꯪꯂꯁꯤ꯫ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯊꯥꯗꯣꯛꯂꯒ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯋꯥꯔꯝꯂꯅꯤ꯫ ꯄꯣꯊꯥꯔꯣ ꯂꯥꯛꯎ꯫ ꯑꯧ ꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥ ꯂꯥꯡ ꯏꯉꯥꯡ ꯉꯥꯡꯗꯕ ꯑꯗꯨꯗ ꯂꯝꯗꯝ ꯑꯗꯨꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯑꯗꯨꯅ ꯍꯩꯅꯕ ꯄꯣꯛꯇ꯭ꯔꯤꯕ ꯑꯣꯏꯔꯤꯅꯤ ꯈꯟꯅ ꯋꯥ ꯂꯥꯡ ꯉꯥꯡꯁꯤꯜꯂꯨꯕꯗ ꯍꯩꯅꯔꯣꯏ ꯈꯟꯅ ꯄꯣꯊꯥꯔꯁꯅꯨ ꯍꯩꯅꯍꯟꯅꯕ ꯍꯣꯠꯅꯔꯕ ꯃꯇꯨꯡ ꯇꯞꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯈꯜꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯋꯥ ꯍꯦꯟꯖꯤꯟꯅ ꯉꯥꯡꯂꯨꯕꯅ ꯍꯦꯟꯅ ꯄꯥꯎ ꯐꯥꯎꯅꯗꯕ ꯇꯥꯔꯤ ꯈꯟꯅ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯩꯐꯝꯗꯨꯗ ꯊꯤꯟꯖꯤꯟꯕꯤꯔꯝꯂꯒ ꯇꯞꯅ ꯅꯪꯁꯨ ꯅꯪꯒꯤ ꯂꯩꯐꯝ ꯌꯧꯔꯕꯅꯤꯅ ꯄꯣꯊꯥꯔꯣ꯫ ꯐꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯐꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯑꯧ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯍꯥꯏꯗꯕ ꯑꯗꯨꯗ ꯈꯣꯝꯕꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ ꯑꯗꯨꯃꯛ ꯃꯃꯥꯏ ꯂꯩꯇꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯈꯣꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯩꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯕꯤꯁꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯑꯀꯣꯏꯕ ꯑꯗꯨ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯝꯕꯗꯨ ꯊꯥꯏꯅꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯔꯝꯂꯦꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝꯒꯤ ꯑꯅꯧꯕ ꯑꯅꯧꯕꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤꯗꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯄꯨꯔꯣꯏꯕ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯈꯪ ꯈꯪꯅ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯂꯤꯕ? ꯂꯥꯛꯄꯗ ꯉꯥꯏꯔꯤꯗ꯫ ꯇꯁꯦꯡꯅ ꯑꯅꯤꯗꯨ ꯍꯥꯟꯅꯅ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯖꯔꯕꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯂꯝꯗꯝ ꯑꯗꯨꯗꯗꯤ ꯀꯨꯏꯅ ꯂꯥꯞꯊꯣꯛꯅꯔꯨꯔꯕꯒꯤ ꯌꯥꯝꯅ ꯀꯣꯏꯅꯕꯅꯤ꯫ ꯑꯗꯨꯅ ꯇꯣꯝꯕꯤꯅ ꯏꯀꯣꯏ ꯀꯣꯏꯖꯕ ꯃꯇꯧ ꯎꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯧꯗꯨꯗ ꯈꯣꯝꯕꯁꯨ ꯀꯣꯏꯗꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯗꯨꯃꯛ ꯃꯥꯁꯨ ꯀꯣꯏꯗꯅ ꯅꯛꯁꯤꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯔꯒ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯇꯣꯝꯕꯤꯅ ꯑꯣꯏꯅ ꯇꯞꯅ ꯂꯩꯊꯣꯔꯛꯄꯗ ꯈꯪꯂꯦꯞ ꯂꯦꯞꯄꯝꯕ ꯑꯗꯨꯗ ꯈꯪꯂꯨꯕꯒꯤꯅꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯗꯣ ꯉꯁꯤꯁꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯌꯥꯝꯒꯤ ꯄꯨꯟꯕ ꯅꯨꯃꯤꯠ ꯇꯥꯏ꯫ ꯑꯗꯨꯅ ꯅꯪꯁꯨ ꯆꯠꯂꯨꯅꯕ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯃꯗꯨꯇꯃꯛ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤꯗꯨ ꯃꯐꯤ ꯍꯣꯡꯕꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯊꯣꯏꯅ ꯀꯦꯕ ꯃꯧꯕꯁꯨ ꯇꯧꯗ ꯍꯅꯨꯕꯤ ꯑꯃꯒꯤ ꯐꯤꯖꯣꯜꯗ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯝꯕ ꯋꯥꯍꯩꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯈꯤꯕ ꯑꯗꯨ ꯇꯣꯝꯕꯤꯒꯤ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯈ꯭ꯔꯤꯁꯦ ꯑꯩꯒꯤ ꯁꯛꯊꯤꯕ ꯐꯤꯔꯣꯜ ꯐꯖꯕ ꯁꯦꯠꯇꯕ ꯑꯁꯤꯗ ꯅꯣꯛꯅꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤꯕ꯫ ꯃꯁꯤꯗ ꯃꯥꯅ ꯉꯟꯇꯥꯅ ꯁꯤꯗꯣꯛꯈ꯭ꯔꯕꯅꯤꯅ ꯃꯁꯛ ꯑꯁꯦ ꯇꯅꯥꯟ ꯇꯅꯥꯟ ꯁꯦꯠꯂꯨ ꯆꯥꯔꯨꯕ ꯈꯨꯗꯤꯡ ꯏꯄꯛꯇ ꯄꯛꯆꯔꯕꯅꯤꯅ ꯃꯁꯤꯗ ꯑꯩꯅ ꯏꯈꯨꯏ ꯈꯨꯏꯁꯤꯜꯂꯕꯅꯤꯅ ꯁꯦꯠꯄ ꯆꯥꯕ ꯑꯃꯠꯇ ꯄꯛꯆꯗ꯭ꯔꯤꯕꯁꯦ ꯃꯥꯅꯗꯤ ꯈꯪꯄꯣꯟꯇꯦꯕ꯫ ꯃꯥꯅ ꯑꯗꯨꯝꯅ ꯈꯟꯕꯒꯤ ꯋꯥꯅꯤ, ꯃꯄꯨꯔꯣꯏꯕꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯗꯤ ꯈꯪꯄꯣꯟꯇꯦ꯫ ꯁꯣꯝꯗ ꯈꯣꯝꯕꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤꯕꯅꯤ, ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯦ ꯍꯟꯅꯨꯔꯕ ꯐꯥꯎꯕꯗ ꯍꯟꯕ ꯂꯩꯇꯦꯁꯦ꯫ ꯎꯟꯁꯥꯁꯦ ꯈꯔ ꯈꯨꯏꯖꯕꯒꯤ ꯋꯥꯅꯤ, ꯁꯦꯠꯂ ꯈꯨꯗꯤꯡ ꯄꯛꯆꯕ ꯑꯁꯤꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯝꯗꯦꯅꯦ ꯃꯁꯦ꯫ ꯑꯁꯤ ꯈꯟꯅ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯋꯥꯔꯤꯗꯤ ꯑꯃꯠꯇ ꯁꯥꯗꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯋꯥꯏ ꯃꯌꯥꯝꯅ ꯄꯨꯜꯂꯤꯕ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯅꯍꯥ ꯑꯍꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯇꯣꯝꯕꯤꯗꯤ ꯉꯛꯅ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯑꯁꯤꯕꯨ ꯊꯋꯥꯏ ꯉꯥꯛꯇꯔꯣ? ꯃꯥꯅꯤ, ꯅꯪꯅ ꯈꯪ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ ꯇꯣꯝꯕꯤꯗꯨ ꯃꯥꯅ ꯈꯪꯅꯕ ꯃꯤ ꯌꯥꯎꯔꯕ ꯃꯥꯜꯂꯤ꯫ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯕ ꯍꯧꯈ꯭ꯔꯦ, ꯍꯣ ꯑꯁꯪꯕꯤ, ꯑꯁꯪꯕꯤ, ꯁꯣꯝꯗ ꯁꯣꯝꯗ, ꯑꯩꯅꯦ ꯇꯣꯝꯕꯤꯅꯦ, ꯇꯣꯝꯕꯤ꯫ ꯇꯣꯝꯕꯤꯅ ꯀꯧꯔꯤꯗꯨ ꯇꯥꯔ ꯃꯥꯜꯂꯤ꯫ ꯑꯁꯪꯕꯤꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯇꯣꯝꯕꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ, ꯇꯣꯝꯕꯤ ꯁꯣꯝꯗ ꯂꯥꯛꯑꯣ꯫ ꯑꯧ ꯂꯥꯛꯀꯦ, ꯑꯩ ꯑꯁꯣꯝꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯉꯥꯏ꯫ ꯈꯣꯝꯕꯅꯒ ꯋꯥ ꯍꯥꯏꯕꯒ ꯑꯃꯠꯇ ꯇꯥꯗ ꯇꯣꯝꯕꯤꯗꯨ ꯑꯁꯪꯕꯤꯅ ꯂꯩꯔꯤꯕ ꯑꯁꯣꯝꯗ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯈꯣꯝꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯋꯥꯒ ꯍꯥꯏꯕ ꯑꯃꯠꯇ ꯅꯪꯗꯦ꯫ ꯑꯩꯉꯣꯟꯗꯅ ꯃꯁꯤꯗ ꯍꯩꯅꯗ꯭ꯔꯤꯕ꯭ꯔꯥ ꯀꯣꯏꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯤꯒꯤ ꯍꯦꯛ ꯑꯣꯟꯁꯤꯟꯅꯔꯒꯗꯤ ꯀꯌꯥꯗ ꯀꯣꯏꯗꯅ ꯉꯥꯡꯁꯛ ꯇꯧꯔꯤꯅꯣꯕ ꯍꯥꯏꯅ ꯈꯣꯝꯕꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯩꯅꯝꯕꯤ ꯍꯣꯏ ꯀꯥꯡꯕꯨꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯂꯥꯛꯄꯗ ꯈꯣꯝꯕ ꯃꯇꯣꯝꯇ ꯂꯦꯞꯂꯒ ꯂꯩꯔꯤꯗꯨ ꯎꯔꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯅ, ꯇꯨ ꯅꯪꯒꯤ ꯁꯛꯍꯦꯟꯕꯁꯦ ꯑꯥꯗ ꯃꯇꯣꯝꯇ ꯂꯩꯔꯤꯗꯨ ꯀꯔꯥꯏꯅꯣ?
ꯏꯕꯦꯝꯃ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯨꯔꯥꯟ ꯌꯦꯡꯗꯣꯏ ꯁꯔꯨꯛ ꯏꯔꯥꯡ ꯀꯣꯛ ꯍꯧꯖꯤꯟꯕ ꯌꯥꯗ꯭ꯔꯣ? ꯃꯦꯝꯇꯣꯟꯕꯤꯅ ꯏꯕꯦꯝꯃ ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯐꯅ ꯌꯥꯝꯅ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨꯅꯦ 마기 누피 ngꯥꯏꯔꯤꯅꯦ 하이나 ꯑꯁꯨꯛ ꯐꯖꯕ ꯏꯇꯥꯁꯦ ꯅꯣꯡꯃ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯕꯅꯤ ꯊꯥꯖꯃꯥꯟꯕꯤꯅ ꯑꯁꯨꯛ ꯐꯖꯕ ꯏꯇꯥꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯉꯥꯏꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨꯕꯨ ꯃꯁꯛ ꯃꯇꯧ ꯀꯌꯥꯝ ꯐꯖꯕ ꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯁꯨ ꯂꯩꯅꯝꯕꯤꯅ ꯌꯥꯔꯤꯕ ꯅꯣꯏꯁꯨ ꯑꯩꯅꯦ ꯇꯥ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯒꯦ ꯅꯣꯏꯅꯦ ꯀꯔꯟ ꯇꯥꯔꯛꯀꯅꯨꯀꯣ ꯊꯥꯖꯃꯥꯟꯕꯤꯅ ꯇꯥꯔꯣꯏ ꯍꯨꯔꯥꯟꯗꯪ ꯌꯦꯡꯂꯛꯀꯦꯗ ꯂꯩꯅꯝꯕꯤꯅ ꯑꯗꯨꯗꯩꯗꯤ ꯑꯩꯅꯅꯦ ꯀꯛꯆꯦꯡ ꯈꯣꯡꯂꯝꯕꯤ ꯊꯨꯒꯥꯏꯕꯗꯧꯅ ꯅꯨꯡꯗꯨꯝ ꯂꯪꯂꯛꯄ ꯁꯣꯏꯔꯔꯣꯏ ꯃꯦꯝꯇꯣꯟꯕꯤꯅ ꯌꯥꯔꯦ ꯆꯠꯂꯣ ꯌꯥꯔꯦ ꯑꯩꯈꯣꯏ ꯀꯩꯁꯨꯝꯇ ꯇꯧꯔꯛꯂꯣꯏꯗ ꯀꯔꯟ ꯇꯥꯅꯨꯀꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯥꯏꯔꯒ ꯂꯩꯅꯝꯕꯤꯗꯨ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕꯤ ꯁꯥꯗꯨꯅ ꯈꯣꯟꯖꯦꯜꯒꯗꯨ ꯁꯦꯝꯂꯒ ꯇꯥ ꯈꯣꯝꯕ ꯂꯩꯅꯝꯕꯤ ꯅꯪꯁꯨ ꯃꯌꯥꯝ ꯄꯨꯟꯕ ꯂꯥꯛꯂꯤꯔꯣ ꯑꯗꯨ ꯇꯥ ꯈꯣꯝꯕ ꯑꯩꯅ ꯇꯥꯕꯗ ꯇꯥ ꯈꯣꯝꯕꯒꯤ ꯏꯅꯝꯁꯤꯗꯨꯁꯨ ꯉꯔꯥꯡ ꯊꯨꯡꯂꯔꯦ ꯍꯥꯏ ꯑꯩꯈꯣꯏꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯨꯗꯅ ꯃꯇꯝ ꯆꯥꯕꯗ ꯈꯪꯅꯍꯟꯒꯦ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯔꯤ ꯍꯥꯏꯅ ꯈꯣꯝꯕꯒ ꯂꯩꯅꯝꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯔꯤ ꯇꯣꯝꯕꯤꯁꯨ ꯑꯁꯣꯝꯗ ꯑꯁꯪꯕꯤ ꯍꯣꯏꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯔꯝꯕꯗꯒꯤ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯃꯄꯨꯔꯣꯏꯕꯗꯨ ꯀꯩꯗꯧꯔꯤ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯂꯩꯅꯝꯕꯤꯒ ꯅꯣꯛꯃꯤꯟꯅꯗꯨꯅ ꯍꯦꯛ ꯋꯥꯔꯤ ꯁꯥꯕꯗꯨ ꯎꯔꯨꯔꯤ ꯑꯗꯨꯗꯒꯤ ꯏ ꯀꯥꯅ ꯋꯥꯈꯜꯗ ꯈꯜꯂꯛꯂꯝꯃꯤ ꯅꯨꯄꯥ ꯃꯣꯏꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯉꯛꯄꯅꯦꯕ ꯁꯤꯔꯕ ꯐꯥꯎꯕꯗ ꯂꯥꯏꯔꯩꯕꯥꯛ ꯑꯁꯤꯗ ꯐꯥꯎꯕ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯍꯦꯛ ꯄꯥꯝꯃꯦꯕ ꯑꯩꯗꯤ ꯑꯊꯤꯕꯤ ꯑꯣꯏꯔꯕꯅꯤꯅ ꯀꯩꯁꯨ ꯄꯥꯝꯂꯝꯃꯔꯣꯏꯕ ꯈꯟꯅ ꯃꯥꯅ ꯃꯪꯂꯒ ꯂꯩꯕꯗꯨꯗ ꯑꯁꯪꯕꯤꯅ ꯃꯁꯥ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯕꯦꯝꯃ ꯅꯪꯁꯦ ꯉꯔꯥꯡꯇ ꯂꯥꯛꯄ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯒ ꯀꯌꯥ ꯆꯥꯁꯤꯟ ꯆꯨꯁꯤꯟꯅꯕ ꯋꯥꯠꯄ ꯃꯥꯜꯂꯤ ꯌꯦꯡꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯕꯨꯗꯤ ꯂꯣꯏꯅ ꯐꯖꯩ ꯑꯗꯣ ꯈꯪꯗꯦ ꯃꯤꯁꯤꯡꯁꯦ ꯀꯌꯥ ꯄꯥꯎ ꯏꯐꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄ ꯃꯥꯜꯂꯤ ꯇꯧꯕꯅꯤ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤꯅꯤ ꯑꯁꯨꯝ ꯂꯩꯔꯛꯂꯒ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏꯗ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥꯅ ꯍꯥꯟꯅ ꯂꯩꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯃꯥꯕꯨ ꯊꯦꯡꯅꯗꯕ꯭ꯔꯣ ꯊꯦꯡꯅꯔꯦ ꯇꯨ ꯑꯥꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯤꯁꯤꯅꯤ ꯀꯔꯥꯏꯅꯣꯅꯦ ꯑꯁꯤꯗꯤ ꯈꯪꯂꯦ ꯑꯗꯨ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯅꯪꯒꯤ ꯅꯨꯄꯥꯁꯤ ꯐꯥꯗꯕꯒꯤ ꯍꯣꯠꯅꯔꯛꯂꯤꯁꯤ ꯐꯅ ꯀꯨꯏꯔꯕꯅꯤꯅꯦ ꯀꯩꯅꯣ ꯑꯁꯦꯡꯕꯔꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯍꯣꯏꯅꯦ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯍꯧꯅ ꯃꯣꯏꯗꯤꯅꯦ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯀꯣꯏꯊꯥꯟ ꯇꯥꯅꯕꯅꯤ ꯉꯥꯏꯈꯣꯅꯦ ꯑꯁꯤ ꯂꯝꯗꯝꯁꯤꯗꯁꯨ ꯅꯨꯄꯥ ꯅꯨꯄꯤ ꯏꯔꯥꯡ ꯇꯧꯅꯕ ꯌꯥꯕ꯭ꯔꯣ ꯅꯪꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯕꯦꯝꯃ ꯏꯔꯥꯡꯒꯤ ꯋꯥꯗꯤꯅꯦ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗꯒꯤ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗꯅ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯒꯤ ꯂꯋꯥꯏꯗꯨꯗꯤ ꯃꯩꯈꯨ ꯋꯪ ꯀꯥꯔꯕꯅꯤ ꯁꯣꯝꯗꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒ ꯐꯖꯕꯤ ꯑꯗꯨꯒ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯔꯤꯗꯨꯅ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥꯗꯣ ꯃꯤꯄꯥꯏꯕ ꯀꯂꯛ ꯈꯝꯕꯟꯕꯅ ꯍꯦꯟꯃꯟꯗꯅ ꯁꯥꯎꯔꯤ ꯑꯁꯪꯕꯤ ꯑꯩ ꯀꯅꯥꯃꯠꯇꯒ ꯄꯨꯅꯤꯡꯗ꯭ꯔꯦ ꯑꯩꯒꯤ ꯂꯩꯐꯝꯗ ꯆꯠꯂꯒꯦ ꯉꯥꯏ ꯏꯁꯦ ꯑꯩꯅ ꯋꯥ ꯍꯥꯏꯕꯒ ꯑꯃꯠꯇ ꯇꯥꯗꯅ ꯆꯠꯈ꯭ꯔꯦꯅꯦ ꯁꯦ ꯆꯠꯈ꯭ꯔꯗꯤ ꯐꯔꯦ ꯑꯩꯁꯨ ꯑꯇꯩꯒ ꯑꯣꯏꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯍꯧꯈꯤꯒꯦ ꯍꯥꯏꯅ ꯑꯁꯪꯕꯤꯗꯣ ꯑꯗꯨꯃꯛ ꯑꯇꯩꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯁꯣꯝꯗꯅ ꯈꯣꯝꯕꯗꯨ ꯂꯩꯅꯝꯕꯤꯒ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯝꯕꯗꯒꯤ ꯇꯣꯝꯕꯤꯅ ꯐꯤ ꯀꯥꯝꯂꯒ ꯂꯥꯛꯄꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯇꯣꯝꯕꯤꯅ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯀꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯁꯦ ꯐꯤ ꯀꯥꯝꯂꯒ ꯂꯥꯛꯂꯤꯁꯤꯕꯨ ꯀꯩꯗꯧꯕ ꯅꯊꯧ ꯅꯠꯇꯦ ꯑꯩꯅꯦ ꯅꯣꯏꯒꯤ ꯑꯁꯤ ꯂꯝꯗꯝꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯦ ꯑꯩꯅꯦ ꯑꯩꯒꯤ ꯂꯩꯐꯝꯗ ꯑꯣꯏꯅ ꯄꯣꯊꯥꯖꯔꯨꯔꯒꯦ ꯍꯥꯏꯅ ꯇꯣꯝꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯋꯥ ꯍꯩꯕꯒ ꯑꯃꯠꯇ ꯇꯥꯗ ꯃꯇꯣꯝꯇ ꯁꯧ ꯂꯥꯎꯅ ꯃꯥꯒꯤ ꯂꯩꯐꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯈꯣꯝꯕꯁꯨ ꯂꯩꯅꯝꯕꯤꯗ ꯋꯥꯒ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯑꯗꯨꯃꯛ ꯄꯥꯈꯠꯅ ꯃꯇꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ ꯂꯩꯅꯝꯕꯤ ꯃꯇꯧꯗꯨꯗ ꯏꯉꯛꯅ ꯇꯥ ꯈꯣꯝꯕꯒꯤ ꯃꯃꯥ ꯑꯣꯏꯔꯖꯥꯠꯂꯣ ꯈꯨꯠꯁꯥꯎꯗꯨꯗꯤ ꯃꯑꯣꯡ ꯑꯃꯗꯤ ꯇꯧꯏꯍꯦ ꯈꯟꯅ ꯃꯪꯂꯒ ꯂꯩꯕꯗꯨꯗ ꯃꯇꯥ ꯊꯥꯖꯃꯥꯟꯕꯤꯅ ꯃꯁꯥ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯦꯝꯇꯣꯟꯕꯤꯅ ꯑꯩꯈꯣꯏꯗꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯇꯥ ꯈꯣꯝꯕꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇ ꯇꯥ ꯈꯣꯝꯕꯒ ꯆꯠꯃꯤꯟꯅꯈ꯭ꯔꯤꯗꯨꯕꯨ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯈꯪꯗꯦ ꯃꯃꯥ ꯑꯣꯏꯔꯝꯗꯧꯕ ꯃꯥꯜꯂꯤ ꯑꯩꯗꯤ ꯊꯥꯖꯗꯦꯀꯣ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ
ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯅꯠꯇꯦꯕ꯫ ꯃꯦꯝꯇꯣꯟꯕꯤꯅ ꯌꯥꯝ ꯈꯪꯈ꯭ꯔ ꯄꯣꯠꯅꯤ꯫ ꯍꯣ ꯑꯩꯗꯤꯅꯦ ꯈꯔ ꯈꯪꯖꯩꯌꯦ꯫ ꯂꯩꯅꯝꯕꯤꯅ ꯌꯥꯔꯦ ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯂꯁꯤ, ꯃꯌꯥꯝ ꯄꯨꯜꯂꯤꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯁꯤꯜꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯃꯦꯝꯇꯣꯟꯕꯤꯅ ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯄꯨꯟꯕꯅ ꯃꯔꯨꯅꯤ ꯅꯠꯇ꯭ꯔꯣ? ꯂꯥꯛꯑꯣ ꯃꯌꯥꯝ ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯉꯟꯅ ꯂꯩꯁꯥ ꯑꯣꯏꯅ ꯅꯧꯅ ꯊꯋꯥꯏ ꯊꯥꯔꯛꯄ ꯃꯣꯏꯗꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯃꯁꯛꯁꯨ ꯊꯣꯏꯅ ꯊꯦꯡꯅꯔꯛꯇꯕꯅ ꯑꯗꯨꯃꯛ ꯋꯥꯈꯜꯗꯨ ꯏꯌꯥꯡ ꯌꯥꯡꯅ ꯃꯈꯦꯜ ꯂꯥꯡꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯕ ꯇꯨꯡꯗ ꯈꯣꯝꯕꯅ ꯄꯥꯈꯠꯅ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ? ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯕꯣ? ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯅ? ꯁꯥꯎꯅꯤꯡꯕꯒꯤ ꯅꯠꯇꯦ, ꯁꯥꯎꯅꯤꯡꯂꯁꯨ ꯁꯥꯎꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯅꯣꯏꯒꯤ ꯑꯁꯤ ꯂꯝꯗꯝꯁꯤꯕꯣ? ꯂꯩꯇꯦꯗ, ꯅꯪꯅ ꯁꯥꯎꯔꯤꯕ ꯂꯩꯇ꯭ꯔꯗꯤ ꯐꯔꯦ, ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯅꯨ, ꯑꯩ ꯏꯇꯣꯝꯇ ꯂꯩꯕ ꯄꯥꯝꯃꯤ꯫ ꯍꯣꯏ ꯍꯥꯏꯔꯒ ꯃꯆꯤꯟꯗꯗꯤ ꯍꯣꯏ ꯑꯗꯨꯃꯛ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯇꯨꯡꯗ ꯑꯗꯨꯝ ꯇꯞꯅ ꯏꯟꯅꯕꯗꯨꯗ ꯇꯣꯝꯕꯤꯗꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ? ꯏꯟꯅꯔꯛꯂꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯧ ꯍꯣꯏ ꯍꯥꯏꯅ ꯎꯄꯥꯏ ꯂꯩꯇ ꯈꯣꯝꯕꯗꯨ ꯃꯆꯤ-ꯂꯦꯡꯗ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯗꯤ ꯐꯣꯡꯅ ꯑꯣꯏꯅꯕꯁꯨ ꯉꯝꯗ ꯊꯃꯣꯏꯗꯨꯗ ꯑꯣꯝꯆꯥꯛꯅꯅ ꯋꯥꯔꯧꯕ ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯌꯦꯡꯂꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯁꯥꯎꯅ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯝꯕ ꯎꯄꯥꯏ ꯂꯩꯇ ꯃꯀꯣꯛ ꯍꯣꯠꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯀꯩꯅꯣꯅꯦ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯐꯖꯅ ꯏꯪꯅ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯔꯗꯤ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯨꯡ ꯏꯟꯅꯕ ꯐꯥꯎꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯇꯞ ꯇꯧꯁꯤꯜꯂꯝꯂꯦꯅꯦ ꯍꯥꯏꯅ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯁꯥꯃꯨ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯈꯪ ꯈꯪꯅ ꯍꯩꯁ ꯈꯪꯕꯨ ꯈꯪꯉꯤꯅꯦꯍꯦ ꯏꯕꯣ, ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯅꯪꯁꯦ ꯈꯔ ꯋꯥꯎ ꯍꯩꯅ ꯇꯝꯂ ꯃꯥꯜꯂꯦꯅꯦ꯫ ꯇꯥ ꯁꯥꯃꯨꯅ ꯀꯔꯤ ꯈꯪꯂꯤꯕ? ꯀꯔꯤ ꯈꯪꯗꯅꯤ? ꯅꯃꯥꯒꯨꯝꯕꯤ ꯑꯃ ꯂꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯣꯏ ꯑꯅꯤ ꯐꯤꯕꯝꯗꯣ ꯏꯆꯥꯟ ꯆꯥꯟꯅꯗ꯭ꯔꯕꯅꯤꯅ ꯏꯃꯨꯡ ꯀꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯇꯥ ꯁꯥꯃꯨꯅ ꯌꯥꯝꯅ ꯈꯪꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯁꯦ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯐꯖꯕꯗ ꯃꯄꯥ ꯂꯩꯕ ꯖꯥꯠ ꯅꯠꯇꯦ꯫ ꯑꯩꯅ ꯉꯟꯅ ꯍꯨꯟꯗꯣꯛꯂꯝꯕꯅ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯗꯣ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯋꯥꯖꯔꯛꯂꯕꯤꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯗꯣ ꯍꯣꯠꯅꯕꯗ ꯀꯦꯕ ꯃꯧꯕ ꯁꯪꯗꯕꯗꯒꯤ ꯈꯔ ꯊꯤꯖꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ꯫ ꯊꯃꯣꯏ ꯀꯥꯏ, ꯑꯁꯤꯕꯨ ꯑꯩꯈꯣꯏꯅꯕꯨ ꯊꯃꯣꯏ ꯄꯥꯟꯕꯒꯤ ꯃꯑꯣꯡꯗ ꯄꯥꯟꯗ꯭ꯔꯁꯨ ꯍꯤꯡꯂꯤꯉꯩꯗꯗꯤ ꯄꯥꯜꯂꯝꯃꯤꯗꯅ, ꯑꯗꯨꯒꯤ ꯃꯤꯍꯨꯜꯗ ꯂꯩꯈꯤꯕ ꯅꯨꯡꯁꯤꯕꯗꯣ ꯍꯧꯖꯤꯛꯁꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨꯗꯤ ꯑꯗꯨꯒꯤ ꯑꯔꯦꯝꯈꯛ ꯑꯗꯨꯅ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯆꯠꯄ ꯉꯝꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯗꯅ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯂꯝꯗꯝꯁꯤꯗ ꯂꯝꯗꯝꯗꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯇꯥꯗ, ꯑꯩꯈꯣꯏꯅ ꯂꯝꯗꯝꯁꯤꯗ ꯂꯝꯗꯝꯗꯨꯅ ꯂꯩꯔꯤꯕꯁꯦ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯂꯩꯍꯧꯔꯤꯕ ꯍꯛꯆꯥꯡꯗꯣ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯒ ꯈꯥꯏꯅꯔꯛꯄ ꯄꯨꯡꯖꯥꯗꯨꯗ ꯐꯥꯎꯈꯤꯕ ꯅꯤꯡꯉꯝꯗꯕ ꯑꯗꯣ ꯀꯣꯛꯄ ꯉꯝꯗꯕꯒꯤꯅꯤ ꯉꯁꯤꯁꯨ ꯂꯥꯏꯔꯝꯂꯦꯟ ꯌꯧꯕ ꯉꯝꯗ ꯋꯥꯅ ꯈꯥꯡꯂꯤꯕꯁꯦ꯫ ꯐꯔꯦꯁꯦ, ꯏꯌꯥꯝꯕꯅ ꯐꯥꯒꯤ ꯉꯥꯏꯍꯥꯛ ꯇꯧꯕꯗ ꯁꯣꯏꯗꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯅꯕ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯅꯪꯒꯤ ꯏꯕꯦꯝꯃꯁꯨ ꯅꯧꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯊꯥꯗꯣꯛꯂꯒ ꯂꯥꯛꯄ ꯑꯣꯏꯕꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯠꯅ ꯂꯣꯟꯆꯠꯁꯤꯗ ꯆꯨꯁꯤꯟꯅꯕ ꯉꯝꯗꯕꯒꯤ ꯑꯣꯏꯔꯤꯅꯤ꯫ ꯇꯞꯅ ꯅꯪꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯆꯨꯁꯤꯟꯅꯅꯕ ꯍꯣꯠꯅꯧꯗ꯫ ꯍꯣꯏ ꯗꯥꯗꯥ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯟꯗꯅ ꯋꯥ ꯂꯥꯡꯒ ꯀꯟꯅ ꯍꯥꯏꯖꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯈꯣꯝꯕ, ꯇꯥꯗ ꯑꯆꯧꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯃ ꯂꯩꯌꯦ꯫ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗꯁꯨ ꯅꯨꯄꯤ ꯃꯣꯏꯅ ꯑꯗꯨꯃꯛ ꯉꯝꯕꯅꯤ, ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗꯗꯤ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯉꯝꯅ ꯄꯥꯜꯂꯕ ꯀꯥꯟꯗꯗ ꯅꯨꯄꯤꯁꯤꯡꯁꯤꯅꯅꯦ ꯅꯨꯄꯥ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯄꯅꯤ ꯍꯥꯏꯔꯝꯕꯅꯤꯀꯣ꯫ ꯑꯣꯟꯊꯣꯛꯄ ꯃꯇꯥꯡ ꯍꯥꯏꯗꯨꯅꯤꯗ꯫ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯅꯨꯄꯤꯅꯗꯤ ꯉꯝꯍꯟꯒꯅꯨ ꯍꯥꯏꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯁꯥꯃꯨꯗꯨ ꯑꯗꯨꯃꯛ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯝꯕꯁꯨ ꯁꯥꯃꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯑꯩꯕꯨ ꯗꯞ ꯇꯧꯔꯒ ꯂꯣꯏꯅꯕꯅꯕꯨ ꯍꯦꯟꯅ ꯐꯗꯣꯏꯖꯥꯠꯂꯅꯦ? ꯍꯣꯏꯗꯦ, ꯊꯦꯝꯂꯒ ꯂꯣꯏꯅꯕꯗ ꯌꯥꯗ꯭ꯔꯕꯗꯤ ꯗꯞ ꯇꯧꯔꯒ ꯑꯃꯨꯛ ꯂꯣꯏꯅꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯅ ꯃꯥꯁꯨ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗꯅ ꯃꯃꯥ ꯏꯕꯦꯝꯃꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯁꯇꯤ ꯀꯠꯄ ꯅꯨꯃꯤꯠ ꯊꯣꯛꯂꯗꯨꯅ ꯑꯁꯇꯤ ꯁꯣꯟꯗꯨꯅ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯗꯨꯅ ꯇꯣꯝꯕꯤꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯁꯣꯝꯗ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯂꯝꯗꯝ ꯑꯗꯨꯗꯁꯨ ꯇꯣꯝꯕꯤꯗꯨ ꯃꯇꯣꯝꯇ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯉꯛ ꯉꯛꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕ ꯑꯗꯨꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤꯕ? ꯅꯁꯛꯁꯨ ꯑꯃꯠꯇ ꯎꯗꯦ, ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯍꯥꯏꯅ ꯇꯣꯝꯕꯤꯗꯨ ꯑꯀꯣꯏꯕꯗꯨꯗ ꯃꯇꯣꯝꯇ ꯉꯥꯎꯔꯤ ꯐꯩꯔꯤ ꯂꯥꯎꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ
ꯃꯄꯨꯔꯣꯏꯕꯅ ꯍꯦꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯅꯥꯛꯇ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯁꯥ ꯁꯥꯒꯟꯗꯨ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯀꯩꯗꯧꯔꯦ ꯍꯥ ꯁꯤ ꯑꯩ ꯂꯩꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯑꯀꯣꯏꯕꯁꯤꯗ ꯃꯁꯛ ꯎꯗꯕ ꯈꯣꯟꯖꯦꯜꯁꯤꯡꯅ ꯑꯩꯕꯨ ꯀꯧꯔ ꯀꯧꯔ ꯀꯞꯄꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯁꯨ ꯑꯃꯗ ꯇꯥꯗꯦ꯫ ꯏꯁꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯁꯤ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ꯫ ꯑꯩꯈꯣꯏꯅ ꯁꯤꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕ ꯀꯥꯟꯗ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯃꯔꯤ ꯃꯇꯥ ꯃꯌꯥꯝꯅ ꯑꯁꯇꯤ ꯁꯥꯗ꯭ꯔꯗꯤꯟꯅꯆꯤꯡꯕ ꯀꯠꯄ ꯀꯥꯟꯗ ꯀꯞꯄꯗꯣ ꯑꯁꯤꯗ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯕꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯃꯣꯏꯅ ꯅꯪꯕꯨ ꯀꯧꯔꯒ ꯀꯞꯄꯒꯤꯅꯤ ꯀꯩꯁꯨ ꯄꯥꯈꯠꯂꯨꯅꯨꯁꯦ꯫ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯂꯝꯕ ꯑꯗꯨꯗꯤ ꯐꯔꯕꯅꯤ꯫ ꯑꯗꯨꯅ ꯈꯪꯅꯤꯡꯅ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯗꯤ ꯑꯩꯅ ꯊꯥꯏꯅ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯀꯧꯗꯨꯅ ꯀꯞꯈꯤꯕꯗꯨ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯂꯣꯏꯅ ꯇꯥꯕ꯭ꯔꯣ? ꯇꯥꯏ꯫ ꯑꯁ ꯑꯗꯨꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯄꯥꯈꯠꯂꯝꯅꯤꯀꯣ? ꯑꯍꯥꯟꯕꯗꯗꯤ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯐꯔꯛꯏ꯫ ꯑꯗꯣ ꯍꯥꯏꯔꯒ ꯇꯞꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯛꯄꯗ ꯑꯁꯪꯕꯤꯗꯨ ꯃꯥꯒ ꯂꯣꯏꯅꯕ ꯑꯍꯟ ꯅꯨꯄꯤ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯛꯂꯒ ꯂꯥꯞꯇꯛꯅ ꯍꯦꯛꯇ ꯃꯥꯒꯤ ꯍꯧꯅꯕꯤ ꯂꯥꯎ ꯈꯣꯡꯗꯅ ꯋꯥ ꯍꯥꯏꯕꯗ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯣ ꯇꯣꯝꯕꯤ ꯇꯣꯝꯕꯤ ꯃꯌꯥꯝꯁꯤꯅꯁꯨ ꯅꯪꯕꯨ ꯈꯪꯅꯒꯦ ꯍꯥꯏꯔꯤꯅꯦꯍꯦ꯫ ꯅꯪꯕꯨ ꯀꯥꯏ ꯂꯩꯒꯦ ꯃꯤ? ꯑꯁꯪꯕꯤ ꯑꯩ ꯁꯣꯝꯗ ꯂꯩꯌꯦ ꯁꯣꯝꯗ ꯂꯥꯛꯑꯣ꯫ ꯍꯣꯏ ꯂꯥꯛꯑꯣ ꯃꯌꯥꯝ ꯁꯣꯝꯗ ꯍꯦꯛꯇ ꯆꯪꯂꯁꯤ ꯍꯥꯏꯅ ꯑꯁꯪꯕꯤꯅ ꯂꯨꯆꯤꯡꯂꯒ ꯃꯈꯣꯏ 5-6 ꯃꯔꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯜ ꯑꯃꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯊꯥꯏꯅ ꯇꯣꯝꯕꯤꯅ ꯀꯩꯊꯦꯜ ꯐꯝꯕꯗ ꯍꯦꯟꯁꯥꯡ ꯃꯅꯥ ꯇꯣꯏꯅ ꯂꯩꯕ ꯃꯇꯨ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯇꯣꯝꯕꯤꯕꯨ ꯂꯧꯖꯒꯦ ꯍꯥꯏꯅ ꯉꯔꯪ ꯉꯪꯂꯝꯕ ꯕꯨꯙꯤꯗꯨ ꯊꯣꯛ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯕꯨꯙꯤ ꯎꯕꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯃꯄꯨꯔꯣꯏꯕꯅ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯈꯤꯕ ꯐꯤꯕꯝꯗꯨ ꯈꯪꯂꯛꯂꯒꯅ ꯀꯔꯤ ꯑꯣꯏꯕ ꯈꯟꯅ ꯇꯤꯡꯉꯛ ꯃꯩꯉꯛꯅꯅ ꯇꯥꯕꯨꯙꯤꯌꯥ ꯇꯥꯗꯁꯨ ꯃꯐꯝꯁꯤꯗ? ꯍꯣꯏ ꯏꯕꯦꯝꯃ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯏꯕꯦꯝꯃꯗꯒꯤ ꯈꯔ ꯍꯥꯟꯅ ꯊꯣꯡꯖꯔꯝꯃꯦ꯫ ꯑꯣ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏꯗꯅ ꯑꯩꯅ ꯀꯩꯊꯦꯜꯗ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯦꯕ꯫ ꯃꯥꯅꯤ ꯃꯣꯏ ꯑꯍꯜ ꯃꯁꯦꯜꯒꯤ ꯋꯥꯔꯤ ꯁꯥꯈꯤꯕꯗꯒꯤ ꯇꯣꯝꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯒ ꯍꯟꯅ ꯌꯦꯡꯗꯅ ꯋꯥꯔꯤ ꯁꯥꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯈꯣꯝꯕ ꯃꯁꯥꯗ ꯀꯂꯛ ꯈꯝꯕꯟꯕꯅ ꯈꯣꯏꯁꯥꯎꯅꯕ ꯐꯥꯎꯕ ꯄꯣꯛꯂꯛꯇꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯇꯣꯝꯕꯤ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯂꯒꯦ꯫ ꯉꯥꯏ ꯃꯥꯅꯒ ꯈꯥꯝꯕ ꯅꯪꯗ ꯑꯗꯨꯃꯛ ꯃꯄꯨꯔꯣꯏꯕꯗꯨ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯀꯟꯅꯗꯤ ꯈꯥꯝꯂꯨꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯔꯨꯞ ꯃꯄꯥꯡ ꯎꯅꯗꯧꯕ ꯂꯩꯔꯝꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯒ ꯃꯥꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯕꯨꯙꯤ ꯀꯧꯕ ꯑꯗꯨꯁꯨ ꯑꯍꯜ ꯏꯑꯣꯏ ꯑꯣꯏꯅ ꯏꯔꯥꯡ ꯐꯕꯅꯤꯗꯣ꯫ ꯑꯗꯨꯅ ꯈꯣꯝꯕꯅ ꯇꯣꯝꯕꯤ ꯀꯥꯏꯅ ꯃꯃꯤꯡ ꯀꯧꯔꯝꯕ ꯑꯗꯨꯗ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯣꯝꯕꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯅꯆꯥ ꯅꯨꯄꯥ ꯅꯠꯇꯕ꯭ꯔꯥ? ꯀꯔꯥꯏꯗꯒꯤꯅꯣꯗ ꯇꯥꯗ ꯑꯩꯒꯤ ꯅꯨꯄꯥꯅꯤ꯫ ꯕꯨꯙꯤ ꯇꯣꯝꯕꯤꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯤꯗꯤ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤꯅꯦ꯫ ꯆꯨꯡ ꯐꯤꯔꯥꯁꯨ ꯁꯥꯏ ꯁꯛꯆꯨ ꯍꯥꯏꯔꯤ ꯋꯥꯠꯇꯦ꯫ ꯑꯩꯅꯗꯤ ꯇꯣꯝꯕꯤꯁꯦ ꯃꯤꯔꯝꯂꯦꯟꯗ ꯂꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯂꯥꯏꯔꯝꯂꯦꯟ ꯑꯁꯤꯗꯗꯤ ꯂꯧꯒꯦ ꯈꯟꯅ ꯂꯥꯛꯂꯦ꯫ ꯑꯁꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯗꯤ ꯉꯝꯗꯧꯕꯕꯨ ꯃꯥꯟꯗ꯭ꯔꯦꯅꯦ ꯑꯩꯗꯤ ꯈꯟꯅ ꯋꯥꯈꯜꯗ ꯈꯟꯕꯗꯨ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯐꯪꯂꯔꯣꯏꯗꯕ? ꯀꯔꯤꯅꯣ ꯇꯥꯕꯨꯗꯤꯅ ꯍꯟꯗꯛꯁꯨ ꯐꯪꯂꯔꯣꯏ ꯍꯥꯏꯔꯤꯗꯨꯅ? ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯗꯤ ꯀꯔꯤꯒ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯑꯁꯪꯕꯤꯅ ꯍꯪꯂꯨꯅꯨ ꯏꯕꯦꯝꯃ ꯇꯥꯕꯨꯗꯤꯒꯤ ꯍꯧꯅꯕꯤꯅꯦ ꯃꯇꯣꯝꯇ ꯇꯔꯪ ꯑꯃꯗ ꯋꯥꯔꯤ ꯁꯥꯖꯕꯤꯗꯣ ꯌꯥꯎꯁꯤꯟꯒꯦ ꯈꯜꯂꯨꯅꯨ꯫ ꯍꯣꯏꯅꯦ ꯇꯥꯕꯨꯗꯤꯁꯦ ꯃꯤꯔꯝꯂꯦꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯔꯪ ꯑꯃꯗ ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯖꯕꯁꯦ ꯇꯣꯛꯇ꯭ꯔꯤꯕ ꯃꯥꯜꯂꯦꯅꯦ꯫ ꯇꯣꯛꯇ꯭ꯔꯤꯕꯅꯤ ꯀꯔꯥꯏꯗꯒꯤ ꯇꯣꯛꯄ ꯌꯥꯅꯤ? ꯃꯁꯥꯗ ꯂꯥꯏꯆꯨꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏ 5-6ꯇꯨ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯁꯣꯝꯗꯅ ꯈꯣꯝꯕꯗꯨ ꯁꯝꯕꯜ ꯃꯔꯨꯝꯗꯒꯤ ꯍꯨꯔꯥꯟꯕꯒꯨꯝ ꯁꯦꯞꯊ ꯃꯇꯨꯗꯨ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯩꯔꯕꯅꯤꯅ ꯕꯨꯙꯤꯅꯒ ꯏꯀꯣꯏ ꯀꯣꯏꯗꯅ ꯃꯇꯨꯒꯤ ꯄꯥꯝꯕꯣꯝꯗꯒ ꯍꯥꯏꯐꯦꯠ ꯊꯥ ꯈꯣꯠꯇꯅ ꯇꯧꯕꯗꯨ ꯎꯔꯒ ꯏ ꯀꯥꯅ ꯃꯆꯤꯟꯗ ꯃꯈꯨꯠꯀ ꯍꯦꯛꯇ ꯊꯝꯃꯤꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦꯅꯦ꯫ ꯑꯩꯗꯤ ꯃꯥꯁꯦ ꯅꯧꯅ ꯂꯥꯛꯄꯒꯤ ꯍꯩꯅꯗ꯭ꯔꯤꯕꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯃꯥꯗꯤ ꯍꯅꯨ ꯍꯟꯊꯤ ꯃꯌꯥꯝꯒ ꯏꯔꯥꯡ ꯇꯧꯅꯕꯗ ꯑꯩꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅ ꯀꯥꯎꯈꯤꯕ ꯑꯣꯏꯔꯝꯂꯦꯗꯅ꯫
ꯍꯥꯏꯅ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯁꯥꯃꯨꯅ ꯈꯣꯝꯕꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯍꯨꯔꯥꯟꯕ ꯇꯧꯅ ꯅꯠꯇꯦ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯂꯩꯐꯝ ꯅꯠꯇ꯭ꯔꯣ ꯀꯣꯛ ꯆꯪꯂꯨꯒꯦ ꯍꯥꯏꯗ ꯃꯁꯤꯗ ꯂꯨꯝꯗꯅ ꯀꯩ ꯌꯥꯏꯍꯦ ꯏꯕꯣ ꯅꯪꯁꯨ ꯇꯥꯗꯅ ꯈꯪꯄꯣꯠ ꯅꯠꯇꯦꯅꯦ ꯑꯩꯁꯤ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯗꯅ ꯃꯥꯅ ꯈꯥꯝꯂꯗꯤ ꯍꯥꯏꯅ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯂꯤꯅꯤ ꯑꯗꯨꯒꯗꯤ ꯈꯥꯝꯂꯛꯇ꯭ꯔꯦ ꯑꯁꯤꯔꯣ ꯍꯣꯏꯅꯦ ꯑꯗꯨꯅꯕꯨ ꯑꯁꯤꯗ ꯂꯨꯝꯂꯒ ꯌꯦꯡꯂꯤꯁꯤꯅꯤꯅꯦ ꯅꯨꯡꯉꯥꯏꯇꯦꯗ ꯏꯕꯣ ꯑꯗꯨꯕꯨꯗꯤ ꯇꯥꯗꯅ ꯑꯩꯉꯣꯟꯗ ꯅꯣꯛꯅꯖꯔꯤꯗꯣ ꯇꯥꯗꯒꯤ ꯏꯇꯩꯃ ꯂꯥꯛꯂꯀꯥꯟꯒꯤ ꯐꯤꯕꯝꯗꯨꯅꯤ ꯅꯅꯥꯎꯅ ꯈꯟꯕꯗ ꯃꯝꯂꯤꯁꯦ ꯍꯣꯏꯅꯦ ꯅꯇꯩꯃꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯀꯥꯏꯗꯒꯤ ꯃꯌꯥꯒ ꯂꯣꯏꯅ ꯇꯦꯛꯇꯅ ꯃꯈ꯭ꯋꯥꯡꯕꯨ ꯀꯣꯜꯂꯝꯂꯅꯤ ꯑꯁ ꯑꯩꯅ ꯃꯥ ꯉꯥꯏꯔꯤꯅ ꯇꯧꯔꯤꯁꯦ ꯃꯥ ꯂꯥꯛꯄꯗ ꯈꯪꯗꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕ ꯄꯥꯝꯖꯗ꯭ꯔꯦ ꯀꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯈꯥꯡꯂꯒ ꯃꯥꯅ ꯁꯥꯎꯗꯅ ꯃꯌꯥ ꯍꯣꯕ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯏꯆꯠ ꯆꯠꯅ ꯃꯈ꯭ꯋꯥꯡ ꯏꯀꯣꯟ ꯀꯣꯟꯅ ꯇꯥꯟꯅꯔꯛꯂꯕꯗꯤ ꯐꯤꯕꯝ ꯑꯃꯗꯤ ꯇꯥꯕꯨ ꯇꯥꯔꯣꯏꯅꯦꯍꯦ ꯑꯗꯨꯅꯤ ꯇꯥꯗꯅ ꯑꯩꯉꯣꯟꯗ ꯅꯣꯛꯅꯖꯕ ꯁꯥꯔꯤꯗꯣ ꯏꯕꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯅꯪꯒꯤ ꯏꯕꯦꯝꯃꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯁꯨ ꯑꯃꯨꯛꯇꯪꯗꯤ ꯈꯪꯅꯍꯜꯂꯨꯗꯅ ꯀꯅꯥꯅ ꯈꯪꯕ ꯅꯣꯏ ꯑꯅꯤ ꯍꯦꯛ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯕ ꯅꯨꯃꯤꯠꯇꯨꯗ ꯇꯥꯏꯕꯪ ꯃꯄꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯛꯂꯕꯗꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛ ꯆꯠꯈꯤꯗꯧꯔꯤꯕꯅꯤꯗꯣ ꯑꯗꯨꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯐꯥꯎꯕꯗꯤ ꯌꯥꯏꯗꯅ ꯍꯣꯏ ꯍꯣꯏ ꯑꯩ ꯃꯉꯣꯟꯗ ꯇꯞꯅ ꯍꯧꯗꯣꯛꯂꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯒꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯐꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯝꯕꯅ ꯇꯞꯅ ꯇꯣꯝꯕꯤꯗ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ ꯇꯥꯔꯤꯕ꯭ꯔꯣ ꯀꯔꯤ ꯑꯩꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯣꯏ ꯈꯔꯒ ꯅꯪꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯗ ꯅꯪꯅ ꯃꯈꯣꯏ ꯄꯥꯕꯨꯡꯅꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯂꯝꯒꯦ ꯅꯪꯉꯣꯟꯗ ꯍꯪꯈꯤꯒꯦ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯈꯪꯅꯍꯟꯒꯦ ꯍꯥꯏꯅ ꯈꯨꯝꯂꯝꯕꯅꯤ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯔꯣ ꯅꯠꯇꯦ ꯌꯥꯗꯦ ꯍꯥꯏꯍꯟꯅꯤꯡꯂꯤꯕ꯭ꯔꯣ ꯅꯠꯇꯦꯗ ꯅꯪꯅ ꯌꯥꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯃꯣꯏꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯒꯦ ꯐꯔꯦ ꯑꯩ ꯃꯈꯣꯏꯗ ꯄꯥꯎ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ ꯍꯥꯏꯅ ꯈꯣꯝꯕꯗꯨ ꯃꯌꯥꯝꯗ ꯄꯥꯎ ꯇꯝꯕꯅꯤ ꯍꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯍꯔꯥꯎꯖꯕ ꯎꯔꯒ ꯇꯣꯝꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯈꯣꯝꯕꯗꯨ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯈꯩ ꯂꯣꯏꯅ ꯈꯣꯝꯂꯒ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯇꯞꯅ ꯁꯝꯂꯒ ꯂꯧ ꯁꯤꯗ ꯂꯦꯞꯄꯨ ꯂꯥꯎ ꯍꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯃꯥꯕꯨ ꯂꯦꯞꯍꯜꯂꯒ ꯃꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯇꯣꯝꯕꯤꯅꯤ ꯍꯥꯏꯅ ꯈꯣꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯃꯌꯥꯝꯗ ꯇꯥꯛꯂꯤ ꯑꯗꯨꯕꯨ ꯂꯩꯅꯝꯕꯤ ꯍꯣꯏ ꯀꯥꯡꯕꯨꯗꯤ ꯉꯛꯄꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯄ ꯐꯥꯎꯕ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯊꯥꯁꯃꯥꯟꯕꯤꯒ ꯃꯦꯝꯇꯣꯟꯕꯤꯒꯗꯨ ꯌꯦꯡꯅꯔꯒ ꯃꯃꯤꯠꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯊꯥꯁꯃꯥꯟꯕꯤꯅ ꯀꯩꯅꯣ ꯑꯁꯤꯒꯤ ꯑꯁꯨꯛ ꯊꯤꯕꯤ ꯍꯅꯨꯕꯤ ꯑꯁꯤꯒꯤꯔꯣ ꯇꯥ ꯈꯣꯝꯕꯅ ꯏꯇꯥ ꯂꯩꯅꯝꯕꯤꯕꯨ ꯍꯥꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯂꯩꯔꯤꯁꯦ ꯃꯦꯝꯇꯣꯟꯕꯤꯅ ꯈꯪꯗꯦ ꯑꯩꯁꯨ ꯉꯛꯄꯅ ꯂꯣꯏꯔꯤ ꯃꯃꯥꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯅꯤꯌꯦ ꯁꯤꯕꯨ ꯍꯥꯏꯅ ꯃꯈꯣꯏ ꯈꯔꯅ ꯑꯁꯨꯝꯅ ꯎꯁꯤꯠꯇꯅ ꯏꯪꯒꯤꯠ ꯇꯧꯅꯔꯤꯕꯗꯨ ꯎꯕꯗ ꯇꯣꯝꯕꯤꯗꯣ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩ ꯆꯠꯂꯒꯦ ꯀꯥꯏꯗꯅꯣ ꯈꯪꯗꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯈꯣꯝꯕꯗꯨꯗꯤ ꯄꯥꯈꯠꯅ ꯉꯥꯏꯈꯣ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯊꯥꯁꯃꯥꯟꯕꯤꯗꯨ ꯉꯛꯅ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯂꯒ ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯣ ꯃꯦꯝꯇꯣꯟꯕꯤꯅ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯑꯣꯏꯗꯧꯔꯤꯒꯦ ꯂꯩꯅꯝ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯂꯩꯅꯝꯕꯤꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯃꯦꯝꯇꯣꯟꯕꯤꯅ ꯂꯩꯅꯝꯕꯤ ꯉꯥꯏꯈꯨꯋꯣ ꯍꯥꯏꯅ ꯃꯇꯥꯕꯨ ꯀꯧꯗꯨꯅ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ ꯊꯥꯁꯃꯥꯟꯕꯤꯗꯨ ꯑꯗꯨꯃꯛ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡꯗꯨꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯣꯝꯕꯤꯗꯨ ꯏꯀꯥꯏꯕꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯃꯇꯣꯝꯇ ꯑꯁꯨꯝ ꯆꯠꯂꯤ ꯃꯇꯨꯡꯗꯅ ꯈꯣꯝꯕꯗꯨ ꯁꯥꯎꯅꯨ ꯍꯥꯏꯅ ꯊꯦꯝꯗꯤ ꯊꯦꯝꯅꯤ ꯊꯦꯝꯕ ꯉꯝꯗ ꯇꯞꯂꯤ ꯇꯞꯂꯤ ꯏꯟꯅꯔꯤ ꯇꯣꯝꯕꯤꯁꯨ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯈꯣꯝꯕꯗꯤ ꯃꯇꯨꯡꯗ ꯂꯨꯞꯊꯔꯒ ꯏꯟꯅꯕ ꯑꯣꯏꯕꯅ ꯍꯟꯅ ꯌꯦꯡꯗꯕꯅ ꯇꯣꯝꯕꯤꯗ ꯑꯣꯏꯅ ꯒꯣꯡ ꯍꯥꯏꯅ ꯋꯥꯁꯤꯜꯂꯝꯃꯤ ꯑꯩꯗꯤ ꯎꯗ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝ ꯏꯟꯅꯔꯛꯂꯤꯕꯁꯦ ꯅꯪꯒꯤ ꯐꯤꯖꯤ ꯌꯥꯜꯂꯤ ꯀꯔꯤꯒꯤ ꯅꯪꯒꯤ ꯐꯤꯖꯤꯗ ꯌꯥꯟꯗꯅ ꯑꯩꯕꯨ ꯀꯅꯥꯒꯤ ꯐꯤꯖꯤꯗ ꯌꯥꯟꯗꯧꯔꯤꯒꯦ ꯌꯥꯟꯕꯤꯌꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤꯅꯦ ꯑꯃ ꯈꯜꯂꯒ ꯌꯥꯜꯂꯨꯁꯨ ꯆꯠꯂꯣ ꯉꯝꯂꯣꯏ
ꯑꯩꯗꯤ ꯅꯪꯒꯤ ꯐꯤꯖꯤꯗꯪ ꯌꯥꯅꯤ. ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯦꯗꯅ. ꯌꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯅꯤ. ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯃꯛꯇꯗ. ꯍꯥꯏꯔꯒ ꯇꯣꯝꯕꯤꯗꯨ ꯁꯥꯎꯔꯤꯕꯅꯦ ꯍꯥꯏꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯈꯣꯝꯕꯒꯤ ꯃꯃꯥꯏꯗ ꯊꯥꯒꯦ ꯇꯧꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯈꯣꯝꯕꯅ ꯃꯈꯨꯠꯇꯨ ꯐꯠ ꯐꯥꯔꯒ ꯀꯩꯒꯤꯅꯣ ꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ? ꯀꯩꯒꯤ ꯁꯥꯎꯔꯣꯏꯗꯧꯔꯤꯒꯦ? ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯅ ꯇꯥꯛꯂꯒ ꯏꯀꯥꯏꯕ ꯄꯤꯔꯒ ꯅꯪꯅ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯏꯆꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯁꯥꯎꯔꯤꯁꯦ. ꯃꯈꯣꯏꯅ ꯑꯩꯒꯤ ꯁꯛꯁꯤ ꯌꯦꯡꯂꯒ ꯌꯦꯡꯅꯔꯒ ꯅꯣꯛꯅꯔꯤꯕꯗꯣ ꯑꯩꯅ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ? ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ. ꯏꯆꯦ, ꯃꯣꯏꯅ ꯈꯟꯅꯤꯡꯕ ꯈꯟꯖꯁꯅꯨ. ꯃꯗꯨ ꯊꯣꯏꯅ ꯃꯔꯨ ꯑꯣꯏꯕ ꯅꯠꯇꯦꯗ. ꯀꯔꯤꯒꯤ ꯃꯔꯨ ꯑꯣꯏꯗꯅꯤ? ꯃꯣꯏꯅ ꯅꯣꯛꯅꯔꯒ ꯑꯩ ꯏꯀꯥꯏꯖꯩꯅꯦ. ꯀꯩꯒꯤ ꯏꯀꯥꯏꯗꯧꯔꯤꯒꯦ? ꯃꯈꯣꯏꯗꯤ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯂꯣꯏꯕ ꯅꯪꯗ ꯉꯟꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ. ꯑꯗꯨꯅ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯂꯣꯏꯔꯒ ꯂꯥꯛꯄ ꯇꯥꯏꯕꯪꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯕ ꯅꯪꯅ ꯀꯔꯤꯒꯤ ꯃꯣꯏꯒ ꯃꯥꯟꯅꯅ ꯈꯜꯂꯤꯅꯣ? ꯀꯩꯒꯤ ꯈꯟꯗꯅꯤ? ꯃꯣꯏꯅ ꯅꯪꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤ. ꯃꯈꯣꯏꯅ ꯐꯅ ꯌꯦꯡꯅꯤꯡꯕ ꯃꯤꯠꯌꯦꯡ ꯌꯦꯡꯁꯅꯨ. ꯃꯗꯨ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ. ꯇꯣꯝꯕꯤꯗꯨ ꯑꯃꯨꯛ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯄ ꯍꯧꯔꯝꯃꯤ. ꯃꯇꯨꯡꯗ ꯈꯣꯝꯕꯁꯨ ꯑꯗꯨꯃꯛ ꯁꯥꯎꯗꯅꯕ ꯋꯥ ꯍꯥꯏꯅ ꯏꯟꯅꯔꯝꯃꯤ. ꯑꯗꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯊꯦꯝꯕ ꯌꯥꯕ ꯇꯣꯝꯕꯤꯗꯣ ꯑꯗꯨꯃꯛ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯈꯣꯝꯕꯒꯤ ꯋꯥ ꯇꯥꯗꯅ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯃꯥꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯃꯤꯁꯤꯡꯒ ꯄꯨꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯕꯤ ꯃꯥꯅꯗꯤ ꯃꯨꯟꯅ ꯈꯟꯊꯔꯨꯕ ꯇꯧꯗ ꯈꯣꯝꯕꯗ ꯁꯥꯎꯔꯤꯅꯦ ꯍꯥꯏꯅ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯕꯨꯙꯤꯒ ꯂꯣꯏꯅ ꯇꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯗꯨ ꯎꯔꯒ ꯈꯣꯝꯕꯗꯤ ꯃꯇꯣꯝꯇ ꯃꯊꯃꯣꯏꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯅ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤꯒꯤ ꯕꯨꯙꯤ ꯍꯥꯏꯕ ꯀꯩꯅꯣ? ꯂꯋꯥꯏꯇꯪꯁꯦ ꯍꯥꯠꯄ ꯁꯣꯏꯔꯣꯏ. ꯑꯗꯨꯁꯨ ꯍꯥꯟꯅ ꯁꯤꯔꯕꯅꯤꯅ ꯑꯩꯅ ꯍꯥꯠꯂꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ. ꯀꯩꯅꯣꯃꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯐꯪꯉꯤ ꯁꯥꯎꯔꯤꯕꯅꯦ ꯍꯥꯏꯗꯅ ꯐꯦꯠ ꯐꯥ ꯂꯥꯎꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ. ꯑꯩꯅꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯛꯃꯦꯟ ꯄꯥꯎꯃꯩꯅꯗꯅ ꯂꯥꯏꯔꯩꯕꯥꯛ ꯇꯥꯅꯕ ꯍꯣꯠꯅꯔꯤ. ꯃꯥꯅꯗꯤ ꯁꯣꯝꯗ ꯑꯩꯅ ꯀꯔꯤ ꯈꯜꯂꯤ ꯈꯪꯗ ꯃꯥꯅ ꯊꯣꯛꯄ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦ. ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯍꯥꯏꯅ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯔꯛꯄꯗ ꯅꯣꯡꯃ ꯁꯥꯃꯨꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯥ ꯁꯥꯃꯨꯅ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯇꯧꯔꯒꯦ. ꯃꯥꯅ ꯑꯁꯨꯝ ꯉꯝꯍꯟꯕꯁꯤꯗ ꯅꯥꯎ ꯆꯥꯎꯕ ꯑꯃ ꯌꯥꯎꯏ. ꯀꯥꯟꯅꯗꯦ. ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠ ꯈꯨꯗꯥꯡꯁꯦ ꯄꯥꯏꯔꯒ ꯆꯤꯡꯊꯣꯔꯛꯂꯒ ꯂꯣꯏꯔꯦ. ꯍꯥꯏꯅ ꯈꯣꯝꯕꯗꯨ ꯑꯔꯩꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯈꯣꯝꯖꯤꯜꯂꯒ ꯇꯣꯝꯕꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯨꯛꯇꯅ ꯇꯐꯤꯡ ꯇꯐꯤꯡ ꯆꯪꯂꯛꯂꯒ ꯋꯥꯂꯥꯡ ꯑꯃꯠꯇ ꯍꯥꯏꯗ ꯇꯣꯝꯕꯤꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯝꯃꯤ. ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯇꯣꯝꯕꯤꯗꯨ ꯏꯉꯛꯉꯛꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ? ꯈꯣꯝꯕ ꯉꯁꯥꯏ ꯃꯈꯩꯗꯤ ꯌꯥꯝꯅ ꯃꯔꯤꯜ ꯂꯩꯅ ꯆꯪꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯇꯣꯝꯕꯤꯅ ꯋꯥ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯃꯁꯥꯗꯨ ꯏꯇꯦ ꯇꯦꯊꯈꯤꯔꯝꯃꯤ. ꯑꯗꯨꯅ ꯋꯥꯗꯨ ꯐꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯄ ꯉꯝꯂꯝꯗꯦ. ꯃꯇꯧꯗꯨꯗ ꯇꯣꯝꯕꯤꯅ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯂꯒ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯈꯣꯝꯕ ꯑꯔꯩꯕ ꯊꯧꯅꯥ ꯃꯈꯩ ꯈꯣꯝꯖꯤꯜꯂꯒ ꯇꯞꯅ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ. ꯁꯤꯗ ꯁꯨꯝ ꯁꯥꯕ ꯌꯥꯗ꯭ꯔꯣ? ꯅꯨꯡꯉꯥꯏꯇꯦ. ꯑꯩꯈꯣꯏꯅꯤꯇ ꯑꯣꯏꯅ ꯆꯤꯛꯅ ꯁꯥꯟꯅꯕ ꯄꯥꯝꯃꯤ. ꯐꯔꯦ, ꯑꯁꯣꯝꯒꯤ ꯃꯤ ꯆꯤꯛꯄ ꯂꯩꯀꯣꯜꯁꯤꯗ ꯑꯣꯏꯅ ꯁꯥꯔꯁꯤ. ꯍꯥꯏꯅ ꯈꯣꯝꯕꯗꯨ ꯃꯥꯡ ꯊꯥꯔꯒ ꯊꯣꯛꯈꯤꯔꯝꯃꯤ. ꯇꯣꯝꯕꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯒ ꯐꯝꯐꯝ ꯑꯃꯗ ꯐꯝꯂꯒ ꯇꯞꯅ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯣꯗꯅ. ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ, ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯋꯥꯈꯜꯗ ꯂꯥꯏꯔꯩꯕꯥꯛ ꯇꯥꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ. ꯑꯁꯤ ꯅꯠꯇꯕ ꯃꯐꯝ ꯑꯃꯁꯨ ꯑꯃꯨꯛ ꯂꯩꯔꯤꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯂꯩꯔꯤ. ꯑꯩꯈꯣꯏꯒꯤ ꯁꯍꯔꯗ ꯂꯣꯏꯕꯒ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯗꯤ ꯃꯄꯨꯅ ꯃꯄꯣꯛ ꯑꯃ ꯄꯣꯛꯅꯕ ꯂꯥꯏꯔꯩꯕꯥꯛꯇ ꯍꯦꯛ ꯍꯦꯛ ꯄꯨꯏ. ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯑꯩꯗꯤ ꯁꯤꯔꯝꯗꯥꯏꯗ ꯅꯪꯒꯤ ꯑꯃꯗꯤ ꯏꯆꯥꯁꯤꯡꯒꯤ ꯈꯟꯕꯗ ꯊꯋꯥꯏꯁꯦ ꯂꯥꯏꯃꯟ ꯂꯩꯕꯅ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯄ ꯌꯥꯗꯗꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ. ꯇꯣꯝꯕꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯄꯨꯔꯣꯏꯕꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯕꯗ ꯇꯞꯅ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯅꯅꯥꯏ ꯅꯨꯄꯤ ꯏꯆꯥ ꯃꯔꯤꯗꯨꯕꯨ ꯃꯤꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯐꯪ ꯑꯐꯪꯕ ꯁꯨ ꯅꯣꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯕꯨꯛ ꯊꯥꯛꯂꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯋꯥꯠꯇ ꯄꯥꯗꯅ ꯏꯁꯨ ꯁꯨꯔꯣꯟ ꯀꯌꯥꯒ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯄꯥꯜꯍꯧꯔꯦ. ꯑꯩ ꯃꯗꯨ ꯇꯥꯕꯗ ꯄꯦꯜꯂꯤ. ꯑꯗꯨꯗꯤ ꯂꯥꯏꯔꯩꯕꯥꯛ ꯇꯥꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯪꯒꯤ ꯁꯥꯔꯗ ꯅꯨꯃꯤꯠꯇ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯂꯥꯏꯔꯩꯕꯥꯛ ꯇꯥꯜꯂꯁꯤ. ꯃꯄꯣꯛ ꯑꯁꯤꯗ ꯅꯪ ꯑꯩꯅ ꯉꯟꯅ ꯁꯦꯠꯅ ꯈꯥꯏꯅꯕ ꯑꯣꯏꯔꯕꯁꯨ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯗꯨꯗꯗꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯔꯒ
ꯃꯇꯝ ꯂꯣꯏꯔꯒ ꯑꯣꯏꯅ ꯁꯤꯕ ꯉꯝꯕ ꯑꯣꯏꯃꯤꯟꯅꯁꯤꯀꯣ꯫ ꯍꯥꯏꯅ ꯇꯣꯝꯕꯤꯗꯨ ꯀꯞꯅꯣꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯈꯣꯝꯕꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯗꯨꯅ ꯇꯣꯝꯕꯤꯒꯤ ꯁ꯭ꯔꯥꯗ ꯅꯨꯃꯤꯠꯇ ꯂꯥꯏꯔꯩꯕꯥꯛ ꯇꯥꯟꯈꯤꯔꯝꯃꯤ꯫